Hajik hajik to nesto deni la ise ya khoi. Haino lo ga na haino met kya. Nasruman ni chal se. Sina Fokrul ma kana dam do renge ma na accountant ki masul na ba. Sali kol gi. Ya khoi ja haino cha se na. Cina kha kamla kanu na cina kha kang mun lupa ngana pangtradi si lupa lupa taruk ni na Fokro Kita tahu be ngai hau nib do Sif hajar itu, singang sif hajar itu. 15 मंगा के Sif hajar itu.ไม่ลงบางทีคุณจักไงเฮ้ยนั่นที่คุณจักที่ลงตามเรา ꯑꯩꯈꯣꯏꯒꯤ ꯅꯦꯁꯇꯣꯗ ꯍꯩꯅꯧ ꯄꯥꯜꯂꯤ ꯑꯗꯨꯅ ꯍꯩꯅꯧ ꯂꯩꯔꯛ ꯎꯔꯤꯕꯤ ꯍꯦꯛꯒ ꯎꯔꯤꯕꯤ ꯅꯦꯁꯇꯣꯗꯒꯤ ꯄꯥꯝꯕꯤꯗꯒꯤ ꯍꯦꯛꯄ ꯂꯨꯄꯥ 5 ꯂꯧꯕ ꯌꯥꯏ ꯄꯥꯝꯕꯤꯗꯒꯤ ꯍꯦꯛꯄ ꯂꯨꯄꯥ 5 ꯑꯗꯩꯗꯤ ꯃꯤꯠ ꯊꯗꯧꯔꯤꯃꯤ ꯀꯦ ꯊꯗꯧꯔꯤꯃꯤ ꯃꯤꯠ ꯊꯗꯧꯔꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯩꯅꯧ ꯃꯦꯠꯄ ꯑꯣꯏꯔꯣꯏ ꯑꯃꯨꯜꯂꯣ ꯃꯦꯠꯄꯩ ꯅꯤꯌꯣꯝꯅꯤ ꯅꯪ ꯑꯗꯣ ꯑꯁꯪꯕ ꯃꯦꯠꯂꯤꯃꯤ ꯅꯩꯗꯨꯗꯤ ꯃꯤꯔ ꯇꯥꯒꯗꯕꯅꯤ ꯃꯍꯤ ꯊꯣꯛꯈ꯭ꯔꯅꯤ ꯃꯍꯤꯗꯣ ꯍꯣꯔꯦꯟ ꯃꯍꯤꯗꯨꯅꯤ ꯊꯛꯀꯗꯕ ꯊꯛꯑꯅꯤ ꯙꯞꯇꯨꯗ ꯍꯦꯛ ꯊꯛꯎ ꯅꯤꯡꯊꯧꯔꯛꯄꯗ ꯏꯝ ꯆꯠꯂꯅꯤ ꯅꯤꯡꯊꯧꯔꯛꯄꯗ ꯑꯣꯇꯣ ꯊꯧꯔꯅꯨ ꯅꯤꯡꯊꯧꯔꯛꯄꯗ ꯔꯤꯛꯁꯥ ꯊꯧꯔꯅꯤ ꯅꯤꯡꯊꯧꯔꯛꯄꯗ ꯃꯑꯣꯡ ꯃꯑꯣꯡꯁꯤꯗ ꯍꯦꯛ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯌꯥꯏꯕꯒ Sunjuni. ya kham da mel lagani po chinal ga Dekho leba ke kam do. Ro ngam ni ne natre. ore nga raja ni ni tha tha ni na ha na Sigo uti ga ni hai. yam thai ba hi ti ga chamara ko po tam tam ine da nu tu nai ta ba sir gi yam ni Nam ta da son. Nhằm ra bây giờ thích cái xóa áo để cái gì ấy Na kut ko no na hawi hai ni. saya ma ko no ꯅꯪ ꯂꯣꯏꯒꯦꯔꯣ ꯑꯩ ꯈꯨꯖꯤꯡ ꯀꯥꯇꯗꯅ ꯂꯩ ꯃꯦꯀꯥꯅꯤꯛꯀꯤ ꯃꯈꯨꯠꯅꯤ cái gì gas thắt không hay là hút ba rồi đấy à ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯩꯅꯧ ꯃꯦꯠꯄ ꯑꯣꯏꯔꯣꯏ ꯑꯃꯨꯜꯂꯣ ꯃꯦꯠꯄꯩ ꯅꯤꯌꯣꯝꯅꯤ ꯅꯪ ꯑꯗꯣ ꯑꯁꯪꯕ ꯃꯦꯠꯂꯤꯃꯤ ꯅꯩꯗꯨꯗꯤ mir tagadabni ꯃꯍꯤ ꯊꯣꯛꯈ꯭ꯔꯅꯤ ꯃꯍꯤꯗꯣ ꯍꯣꯔꯦꯟ mahiduni thakadaba ꯊꯛꯑꯅꯤ ꯙꯞꯇꯨꯗ ꯍꯦꯛ ꯊꯛꯎ ꯅꯤꯡꯊꯧꯔꯛꯄꯗ ꯏꯝ ꯆꯠꯂꯅꯤ ꯅꯤꯡꯊꯧꯔꯛꯄꯗ ꯑꯣꯇꯣ ꯊꯧꯔꯅꯨ ꯅꯤꯡꯊꯧꯔꯛꯄꯗ ꯔꯤꯛꯁꯥ ꯊꯧꯔꯅꯤ ꯅꯤꯡꯊꯧꯔꯛꯄꯗ ꯃꯑꯣꯡ ꯃꯑꯣꯡꯁꯤꯗ ꯍꯦꯛ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯌꯥꯏꯕꯒ